Ngara nungdan phongkhiba kangla paudagi maruoiba pau khara khangatjaraga miyamda khudol tamjige Angel Chandra Hospital da namai kapchilambagi mayokta wakami pangthokre Uripo achom laikai de laiba Angel Chandra Hospital da ngara numida waram sakhangdaba khulai paiba singna namai kapchilamba thong adubo yaningdaba phongdokna ngachi Uripo achom laikai nupi apumbalup amade Angel Hospital gi Dr. Amadi staff singna hospital asigi mamangda wakami phamchathakre Wakami Pamadu Saru Yakibi Uripo Atom Laikai, Nupi Apumba Luki President, Samurai Rakpam Modubulana Fondokibada, Narang Sakang Davasing Angang Singilay from Hospital Sida, no may caption Aki Akang Nanghalambasi Yamalebakti Bani, Karigumba no may Maru Aduna Laying Balaksaba Angang Sing the Natraga, Hospital Asigi Dr. Amadi Stapsing the Palam Labade, Madugi Texac and Pugo the Ribano. Asum Namikung Tabama from the Laiba, Ana Laying Sing the no may caption Magitaba Asimatung Chatabigano. Madugi mahutta wari sanaduna warisin puraknaba honabiu haina phongdokhi konungi kang chingnaba sem sarba maphamda nomai kapsilam lei aki akhang kaya pirabasu board na lepkhiba kang chingbagi thouramdi pangthokani Barish tha asigi nipan ingigi ni paba nimitta Sri Sri Govindaji Temple board na silaga pangthokani haina tawriba kang chingbagi thoranga mari lena sem saribu konungi kangda sakhangdaba khulai paiba swinga nomai round ani kapsilam le haidei thodok thofamdagi phangba paugi matung ina Ngalang ahing nungay matung pungkai chapa matamda Advanced Hospital lambirom dagi kartong guna lapa kulay paiba Mayor karana sana konong crossing mapada sem sariba konong Kang tamna nang may round ani kapsilam laga kong leituna Palace Gate room da chen kiyari Thawdo achi thokraba matung Imphal East District Police ki Makok thongba police officer sing thawdo thokpam da jangsilak tuna Fiba madu yang silaba matung jenaba sing phana police check point sing alert thamkre hairi Hiramasi gamari lejana Sri Govindaji Temple Section Officer Manohar Mayum Barish Ramana Ngashi Nungtin Sri Govindaji Temple Board Pangthokiba Paugi Mifam Amada Mahakna Hai Aki Akhang Kaya Pirabasu Board na lepkhiba Kang Chingbagi thouramdi Tekta Kadina Pangthokani Mahala Makataraduna Nomai kapsilambagi thawng asi yamna pangdaba thawngni Asigumba thawng asi matungda amu hana tawbiganu Maharaj Gambir Singhai matamdagi Kang Chingbagi thauram asi chathaduna lakli Kang Chingba asi lamdama asigi oina lebaki ningthau amadi lebak miyamna Yaifa Mongol Pinaba Chingbani Chatliba chahi khara sida Kobigi Laichat amadi Lebaki Phibam na Kang Chingba lepkhi Handak sahigi oina tangdu laitapa phibam hanjilakpa asina maram oiraga Kang Chingbagi thauramasi Chief Minister na President oiba amadi Speaker na BP oiba board ki mifam amana Kang Chingbagi warep asi laubani Ithak irangi oina tawbanate Lagi thauram tamak samna pangthokadaba thauramni haina so phongdokhi Panba yabade tha asigi nipana pangthokadariba Kang Chingbagi thauramasi Haujik tholiba lebaki tangdu laitadaba phibam asigi yenglaga lagi tharam khaltama pangthoklaga Kang Chingbidanaba social media yauna maikai kayadagi phongdong narakhiba laikhrabani Canal sembidabagi mayokta waka mifam pangthokre nong khajitang taba amadi Imphal tolai kaibada ising thumjiba asibo sembinaba Nagaram Tangkhol Avenue Duraren amasung Fariren gi miyamna Dingkurota punna waka mifam pangthokre waka mifam asiga mari lenyana Nagaram Village Chairman Jaichan Hanna Phongdokhibada Imphal Nagaram Laifam Khunau Lei Yengpham Laikai Duraren Tangkhol Avenue Namdurlung Pharirena chingba mafamsing asi nongkhara taba amadi Imphal tolai kaibada mafamsing asida lairiba miyam asuki matik awaba mayoknare maramdi mafamsing asigi ising chengthongpham canal matik chadabadagi miyam khwaidagi awaba oire hanadi canal asi feet kun hena pak chawrambani adubu ing 2019 da Naga Turel Chimjinbada feet 9 khaktamak pak chawba oikhi Masina ising chengthokpa ngamdabadagi ising thumjinbani adubu Chief Minister na 2019 ki election gi bok khomba lakpada thugairaga semgani hairambani adubu haujuk phawba sembidrei maram asina Chief Minister na miyeng changbiraga awaba taraba miyamgi yengbiraga athopada canal asi semjinbiduna ising thumduna lairiba mafamsing asi kanbiyu haiki makha tarakpo oina pandangi pawse dagi maroiba paw khara khangatchiraga miyamda khudol tamjage mawong maril tana training wall changkhidabana Oinam Tingyalde Imphal Turelge Launamban Kaikibani, Oinam Roman, Mawong Maril Tanere Training Walls and Bidabana, Singjamai Oinam Tingyalda Imphal Turelge, Raunamba Kajina Miyam, the Iching Isaugi Awaba Mayokna Kibani Haina, New Development Organization, NDO Singjamai Napendaba Pongdorakli, RCC Nintinere Training Wall Kabi Mota, 10 mm Yot Karaka Sijinaduna Amade, Yot Yogna Jigna Yungi Palangumna, Retaining Wall Karamba Simak Miyambu, Thawoidabani Lawi Hana Organization asigi
advisor oinam romena phongdorakli haukiba July chechat ani amadi ahungi lonaba ahingda tural longnamang kaikiba oinam thingalgi mafam aduda pangthokiba aduda pamisinga unabada romen hai haukiba sei mari romgi mamangda tural longnamang kairiba mafam asiga hek thangnabada PHED gi bakada water intake sang amasaki sangachi sabada phitkun hena luna tawkhibana maram oiraga maung maril taba retaining wall sanbina ba lekai miyam gi maikei taksin kibani mahana makha taraduna miyam gi aning ba apambagi mayokta ngahak ki yanaba quality yaudaba wall khajinina thambirambana ngasi maikei adongi miyam ne ichaung nangkibani mamangai gi manadaba maungda nong khajik tabaga khangaugna ichaung nangmagi awaba mayokna bana oinam thingelgi mafam asisu ningtina sembidrabadi amu hana ichaung nangloi hainingai leiti haike singjamai kendra gi manung chana laiba maung mal tadraba retaining wall singa si ningtina lauthokuna RCC gi matik chaba retaining wall athuba matamda mari leinaba singa sembiyu matam gi oina yanaba chatkhiba sina tungda miyamda hena wana ba machangni haina mahana phongdoki PM modine irang lochina ba mechanism puthokpagi wa hydраga observation oina ngangkhiba lebak thibani rifko sahi ama helaba fawba baraki prime minister Narendra Modi na irang asiga mari lejina wa amata ngangda lakhibado handak rajya sabha gi mifamda wahi kha phongdokhiba aduna Manipurda ingtapa hanjilakpa haure haige basi thenglabasa thengna afaba khongthangni adubu baraki khwaidagi thaudang leba miso amane irang asi loisinaba mechanism puthokpagi wa hydраga observation oina ngangkhiba asi lebak thibani haina Regional Indigenous Forum for Peaceful Coexistence RIFCO Manipurin thadorapa chiro amana phongdorakli RIFCO ge secretary Barish M Sore maitena thadorapa chiro amana hai Manipurda thokliba irang achi chai ama helabasu loisimbagi mamita dre irang achi loramdaba kuina sangna ingtapa lakhiba Manipur gi nongsup oiriba jiribamda su irang achi loksilakuna ngachidi mafamsida akamba lambung amo edakli mausana thoanba ama atagi maramdadi ahauba amadi aroiba lei aduga khusiamna oihanba thawdok wathokti sil langliba singi makuta lei matamasida irang achi loisimba haibase ba lengaki khuta lei haiba yai handaki makha samtharapa jiribamgi irang asiga mari lenana Lifko Manipurdagi miyoi ahumna saba mihui kangu ama North East ki tunga mamphomda chattuna campaign tawki khongsa asigi maru oiba maramde lamdam chigi yelomi masin amana amagi anga mamateng pinadrabadi aikhoi punna siminai punna lepminaragadi yelo furup sing hingba ngamgani haibasini wafam asida yumpham oiduna lup asigi mihut kanguna haukiba June chaicha 15 dagi June 25 fawba chattuna campaign asi mai pakna loisingki North East State Kundariba Manipuri Maitai Sing Atai Maitai Nataba Yellow Furup Kayagi Luchingba Singa Wari Sanarake Timachina Chakiba Mapam Singdi Tripura Takhya Laibaki Agataragi Akoibada Tariba Avoinagar Dakavali Langshimora Sosolia Amadi Daramanagar Chingba Mapam Singni Mapa Manipuri Singa Barakta Machin Yamna Kundariba Asamgi Barakta Patlamgi Kalzar Hairaka Andi Amadi Karimgashta Laiba Machaknaba Lupki Lusimba Singasu Unake Mathang Lan Toliba Jiribamda Changsinduna Mafamdagi Awaba Taraba Miam Amadi Miam Dubungak Cheleba volunteer Lupki Luchingba Kayaga Faminake Aroiba na Asamgi Brakha Putra Tampaka Laiba Hozai Lanka Jugizan Chandapo Karinagar Singari Basti Gochara Kathal Tori Amade Gombidapur gi Mihusing Yauna Gita Mandida Mai Pangna Mifam Amafamdana Awaba Taraba Jiri Maramdamda Angamba Mating Pibagi warep lagminake khongsa asibu nungsibiduna lamlamgi khudingi miyoisingna jiribamda lakpiduna angamba mateng panglakhiba simagna yelomi phurupsing amato oina lepde haiba mayek sengna takli khongsa asi mai paknabagi damak Manipur mayolomda laiba poksel sauraba miyoi kayana lupta angamba mateng amade thauza pibirakpa singbosu thagapa phongdoki